Atugi maruiba pauda Chief Minister N Birena Startup India Yatra Ben ngasi CM Secretary tagi lamthakre. Prime Minister Narendra Modi ki khongchat awang nongpok Bharat ki miyam da mai surambane haina hanagi Chief Minister o ibobina phongdokre. Amadi Revenue Minister Karam Samna Mayang Langjing Taningi Khunja Singda Nauna Allotment Tauraba Patadar Singda Zamabandi Yenthokre. Kurumjari Times of Manipur News Mewing Tabiri Bapunamapu Arun Blana Taram Oksari Pau Sandok na Pijari. Startup India Singh X Private Limited Amadi Planning Department Akusam Naduna Department of Industrial Policy and Promotion DIPP Initiative Makada Startup India Yatra Ben ngasi Manipur Chief Minister Nongthombam Birena CM Secretary Mamangdagi lamthakre ngasidagi hoduna tha asigi tarahumdoi fauba MTU MIT NIT CAU NELIT MU Indira Gandhi National Tribal University Triple IT yauna Manipur gi manung hanjinba mafam kayada lairiba mahiloisang singda chatuna khutcha haiba mahiroi sing khangatuna makhoigi pamjaba amadi haizaba lamda chananaba khudong chaba ama pigadauri Start of India Yatra Ben launch tawbagi thoram aduga mari lainana Chief Minister N Birena Prime Minister Narendra Modi gi meeting makhada lamdam asigi khutcha hairaba sufam nompham khangdana lairiba naha kayada Startup India gi ahanba tangkaki oina khudong chaba kaya pikhraba tungda anisuba tangkaki oinasu naha kayagi scheme asi Makhada Konsinduna Kudong Saba Sing Fanghalagani, Ngasi Launch Toriba Yatra Ben Asigi Maru Oiba Pandamdi, Kutcha Hairaba, Mahiroi Sing, Kangdok Laga, Enroll Togduna, Makoida, Losinduna Lairamba Talent Sing Adu, Makong Sombiduna, Skim Asigi Kutangda, Karito Bayabage Habadu, Sarkar Asina Kanaragani Haiki. Bharat Sarkar ki edum Prime Minister Narendra Modi, digi Makhada, Ekoina Yuchi, Aduga Masa Masagi, Makut Masa Haiba. Miyoi sinda Bharat Sinthungna the Pirakpa Kanava Fanganava Masana Masabu Janabagi Makha Adugi scheme ni startup se Ado Hujikamu Plai Bangasilagi launch of Maruena institutions in the Satra Mahiros in the Lady Mogi Italian Mogi Lady Posing Lopena Madu Kantuoga it means a Halaga Moyo Chana report Karikari gay have the Munabini Hujik Pavada Koi revenue stays the Startup ki 1 crore di 1 crore or adagi near nakpada kunma panne khone matam da khanri se madugi manung da koi grant ki 30% yaw duna koi 4 crore means 40% ko mai koi thado khre bank ki su moi da ki 29 gambu si da fangan gare bank ki su fangan gare adagi the ideas she revenue says because you the ideas is that I like to look at the people. By some way, the pig the river, the Kada, the Pesasi, Carino, Kramashi, and the Carino have it. Soon the Gima Kutsai have the other business key idea must be the other on a high mission training people. I don't know, Masiki me, Sunny Muki training, see Loigre. Lagliba Lok Sabha Mikhalgi Matangda Paladuna Chief Minister Namakha Taruduna BJP Lengak Asida Miyam Nathazabalai Haibasi Handak Prime Minister Narendra Modi na Imfalda Laglamba Aduda Tinkiba Miyam na Sakini Lagliba Lok Sabha Mikhal Asidasu North East ki Seat Kun Mangagi Manungda Seat Kun Mathoi Kunithoi di BJP na Mai Pakani Haiki. Recently Honorable Prime Minister has visited. My dear friends and people have seen the crowd. The support of the bandits of the party, the confidence of the peoples. Aduna, Ekoi Manipur from my state, from our state, one from outer and one from inner. That is 10%. Considering from the northeast, out of 25, at least 20-21 MP will be from the northeast.
Prime Minister Narendra Modi ki awang nongpok Bharat ki khongchat adu miyam da mai susilambani Citizen Amendment Bill 2016 asi pass tauba yaroi haina former Chief Minister O Ibo Bina Fongdokre wafam asing asi Congress Bhavan da pangthokpa paugi mifam amada Phongdokhibani Manipur Pradesh Congress Committee ki President TN Haukip yauna pangthokhiba paugi mifam aduda MLA Singh ex MLA Singh amadi party ki lusing basingsu saruk yakhi O Ibo Bina makha taraduna Prime Minister Narendra Modi na Manipur yauna North East ki se singda lak lamba asi yamna nungai tha asigi marida Imphal da laktuna project kaya sangaram le aduga project kharna urep uyung tamlam le masimak lamdam asi miyam amasung sarkar na Prime Minister gi mafam da thamkiba thajaba adugi tayonabani Prime Minister gi khongchat aduda lamdam asigi miyam na anoba asa thamningai leite amaromda Congress Party na mangjong na hangkiba wahangi pakhumsu piramba ngamkhide vote mamangda BJP na thamkiba thajaba kaya adugi matangda asengba achumba adu khangnanaba Congress na wahang adu hangkibani adubu Manipur yauna North East ta package pibage mahutta mai oina sukhalamki Citizen Amendment Bill 2016 gi mayokta nesona tha asigi mapan da ayuk awang nongpok Bharata pung 13 gi total shutdown lauthokre Prime Minister na Citizen Amendment Bill 2016 asi Parliament da pass tawna na ba honaragani haina silsar da pangthokba rally amada lauthok lambadagi haujikti awang nongpok Bharat ki miyam gi thamoi da khoisauna ba pokle hariba bill asi party asina yabang amloi aduga Bharat ki Parliament da pass tawbusu yaroi masigi mayokta Congress Party asina left kani bill asina North East miyam amadi gelho mising da asoba saifu ama pigani haiki budget pabiyo handak ta house da table tawkiba 2018-19 gi budget tu da honorable deputy CM na thamgiba budget to adaida 9,085 crore yaugreba public tepse adu orgadi akoina thamambada 2016-17 dana 8,322 oitadi hujik moina chahi sina 16-17 ni hujik 18-19 da 9,000 oitadi chahi ama kitang helakba sida moina adum 1,000 crore hoina hena moina pushan matare abse masi akoina sajal laka hajen banate ko budget ta yauri bane ba maseba adu entire country siga hai jo koina sajal laka hai banate aduna ni aina lairik pabiu budget pabiu lairik patana khangdana pahai hajen mase akhoi suba masigum masidi akhoi miyam gi representative oiraga miyam na thajaba walakani loina mayam punamaksi loina khangi bang haktane ba Revenue Minister Karam Syamna Mayang Langjing Taningi Khunja Singda Nauna allotment Tauraba Patadar Singda Zamabandi Yenthokre Mayang Langjing Taning Community Hall da Pangthokiba Thauram Aduda Manipur State Planning Board ki Deputy Chairman S Rajen Imphal West ki Deputy Commissioner N Pravin Amadi SDO KS Bisesor Su Sarugyaki Thauram Aduda Wangang Laduna Minister Karam Syamna Lam Pithok Pisinda Rajniti Taubagi Hainabi Ekhoi Khuding Magna Thadoksi Isagi Lambu Ekhoi Khuding Magna Section na Thambagum Laibaki Oiba Thabak Thauram Singdasu Section na Thogdang Lominasi Ngasi allotment piriba patadar singna athuba matamda thifam thokpa premiums sing thidokpiu haiki Andro Kendrabu Saukhatpa Kendra ama ohenabagi wakhalonda honariba Kendragi MLA su oiriba Mahut Minister T.S. Syam Kumar na mahaki Local Development Fund gi makhada paikhalakpa saukhat thawrangi thabak sing miyam ga khusham na bagal loina na haktheng na chatuna yengsinkhre Kendra asigi huikap awang laikai da nauna saba Haikol Home Stay huikap Sangoi Local Multipurpose Community Hall ngasi Minister na Sangakre Tungda Huikap Primary Girls Hostel Andro High School amadi Kasturaba Gandhi Balika Vidyalaya ge Haujik Sengwat Sagaliba Phibam Singh Haktheng na chatuna yengsinke Loinana Tipui Resort Homestay Sanabasu Urek Uyung Tamki Khongsat aduga mari lainana Minister Syam Kumar na Haujik akanba maongda semgat sagaliba haibung Primary Girls Hostel asi tha asigi manungda loisinaba amadi ngasi urep uyung tamliba Tipui Resort Homestay asina tha ahungi manungda loisinaba pandam thamli haiki Manipur gi leiba haipa leipan amadi sing masagi phajaba singi phajaba umwangsi udaki sausi umangi sausi mayamsi ngakpiu kanbiu amadi environment bu kanbiu madu khatana akoi lamdam asigi economy da seminon hendoribine aduga global warming da aing sai sang kaithak mayam sing asu phabangam gadi haiduna ai appeal tawi aduna lamdam asi ngasidi Manipur si
मालेमगी लेपाक यान सखंगबा साना खोनाबदा अमदी मतमगी खोगी नेचुरल ब्यूटी असि ngakna sinan thambada amadi lek asi thambada akoi bi fiam ngak thambada maming chapale ba mu helasi haiduna ai media appeal tawi aduna si usi sangari ba sori jatra holi ba si within 3 months praja miyam da khusin nagani haiduna ai ngasi mayam da appeal tawi हौजिक लमदम असिदा अचुंबा हाइबसी मिसंग संगा अमदी पैसाना होंखिबगुम तौरकले बोसेम की सेक्रेटरी अमदी कंट्रोलर अनिमक इखंग खंगहौदना लौथोखिबा हाइबसी तराई तराईना लौबा यारोय हाइना अपुनबा इरैपाकी महेरोय सिनपांगलुक एम्स की सेरोल अमना हाइरकली सेरोल असिना मखा तारिबदी मार्क टेम्पिंग तौबगी वाथोक असि तुमिना लोइसिनबा यारोय मरा लैबा मी पुथोक्तबा यारोय लैंगाकना पुथोकपा ngamdrabadi एम्स ना पुथोकनी ममांग थक्ता बोसेम की वाथोक मरी लेना एम्स की ओइबा वाफम कया मियाम दा थमख्रे बोसेम दा चौबा लोंजा लोंथुप तौबा अमदी मिसंग संगा नाइबा खुपु अमा लैरबरा हाइबगी चिंगनबा लैरे महिरोय कयाबु ललोन पोट ओंथोक्तुना बोसेम की दायित्व लैरबा सेक्रेटरी अमदी कंट्रोलर की खुयेक फावबा साबा यावरे मसिदा मराल थंजिनबा अचुंबा वायल ओइरोय मियोय अमा कंखनबा होनबदा मराल लैतबा मिसक अमबु बलीगी हमेंग तहनबगी थौसिल एम्सना याबा ngamloi हाइरी उखुल डिस्ट्रिक्ट की लितान आउटपोस्ट लैबा 17 सूबा असम राइफल्स की पार्सनल सिंगना लंबीदा लाकपा नुपी सिंगदा लुजदबा मवोंगदा चेक तौबगी थवोंग सथरकपगी मायोक्ता खुंजा सिंगना इरांग हौरुरे थौदोक असि ngarang नुमिदांग वाइरम पुंग मरी मखाइरोम ताबा मतमदा इम्फाल उखुल लंबी परिंगी संकाय विलेज ता थोखिबनी लितान आउटपोस्ट लैबा 17 सूबा असम राइफल्स की कैप्टन धीराजना लुचिंगबा कांगबु अमना लंबी परिंग अदुदा लाकपा गाड़ी सिंग चेक तौबगी थबक सथबदा मतम अदुदा यांगंग पोकपीदगी जिप्सी अमदा लाकपा नुपी सिंगबु नियम कायना लुजदबा मवोंगदा मसा सोकना चेक तौबगी थबक सथरकपदगी इरांग हौरखिबनी तुंगदा 17 सूबा असम राइफल्स संसक्ता लैबा सीओ मसामक लाक्तुना सथखिबा थौंग अदु ngakpinaba amadi mara laiba पार्सनल सिंगी मथक्ता लौखटपम थोकपा एक्शन लौखटकनी हाइबगी थाजबा पिरंबदगी मियामगी इहो अदु नेमथखिबनी हाइरी पलेन पुलिस अमसोंग कक्सिंग एक्साइज की अपुनबा कांगबुना ngarang सथखिबा ड्राइव ता पलेन की तोंगान तोंगान बा मफम सिंगदगी युंगांग अमसोंग युंगो कया फागतख्रे फागतलबा निसागे पोलम सिंग अदु मियाम ममांगदा हाइदोक्तुना मांगहनख्रे हाइरी हौजिक अमुक सानबगी पाव फंगबिगनी यूथ एंड स्टूडेंट वेलफेयर क्लब साबुंखोकना सिंधुना था असिगी मरीदगी सथरखिबा मरी सुबा साबुंखोक All Manipur Open Under 15 7 Men Aside Football Tournament की हुमनी चंबा नुमित की अयुक्ता सानखिबा मैच सिंगदा अहानबा ग्राउंड दा मंगाल FC B खाबमना NLMNYC नुंगोइबु अनि सिनोदा माइथिबा पिख्रे अदुगा अनि सुबा ग्राउंड दा सानखिबा मैच तना मंगाल FC A ना हुफु हांगांगबु पांजिन अनि 0 दा माइथिबा पिख्रे नुंथिलदा सानखिबा अहानबा ग्राउंड दा मोइरांग कंपु FC अमसुंग अशोक कुमार FC यांगंग पोकपी अनिगी मरक्ता सानखिबा मैच अदुदा अशोक कुमार FC ना मोइरांग कंपु FC बु पांजिल तरुक अमदा माइथिबा पिखी अनि सुबा ग्राउंड दा सानखिबा मैच ता KNC कांगु सिंगजिन अमदी NPYC पांजिन अममम चनद्रुना ड्रो सटखी अदुगा अहुम सुबा मैच तना 7 स्टार पुखाव टीम लाक्तबदगी SDC टाइगर कैंपना वॉक ओवर फंकी पाउगी मरक्थन अत्यंत ब्रेक अमतंगा मचलगी सासेनबा प्रोडक्ट सिंगदगी चेक्सिनबियु कंगलैपाक स्पाइसेस इंडस्ट्री न पुथोकपा मचलगी अतोपा मानबा मैन्युफैक्चरिंग यूनिट अमत लैजदे KSI न पुथोकपा मचलगी असेंगबा प्रोडक्ट सिंग असबु खंगनबगिदमक पैकेजिंग दा KSI लोगो कंगलैपाक स्पाइसेस इंडस्ट्री याउबरा हैना चेक तोबियु अमसुंग पैकेजिंग दा ISO 9001 2008 और ISO 9001 और 2015 असी याउबरा हैना चेक तोबियु ललामुंग मखोंग तखेलमम लेकाई रिम्स रोड फैक्ट्री थांगवेबन सिनाम लेकाई हैना थारिबसि नत्तबा अतोपा अमता मचलगी असेंगबा प्रोडक्ट नत्ते सासिनबा अमसुंग मालहनबसिंगदगी चेक्सिनबियु हेना कुपमरोल खंगनबा लेंगसिनबिरउ मचल कंगलैपाक स्पाइसेस इंडस्ट्री ललामुंग मखोंग तखेलमम लेकाई रिम्स रोड फैक्ट्री थांगवेबन सिनाम लेकाई नियर लंफे लंपाक नत्रगा लॉग ऑन तोबियु www.machalspices.com और facebook/machalspices नत्रगा ईमेल तोबिरउ info@machalspices.com
TV na adongidama New Year gi oina offer pizari ba offer si LED TV 32 inch ama leibada Tata Sky ama free da hapchari TV asi hojik market ki rate da 14,500 piba TV ni hariba TV asi supnatagi 12,999 da offer pizari khudong chaba asi lobiyu akaknaba matamni tanjang asi manghan biganu Tom TV na leijari basi adongidamaktani Manipur da ihan hanba oina healthcare products singi fangfam Diagnomed Instruments Healthcare System Office Khoyathong Nagamapal Road Imphal 795001 Branch Office Lalambung Makhong Rims Road near Syndicate Bank Imphal 795001 Complete range star surgical instruments, hospital equipments, OT lights and tables, autoclaves, rehabilitation aids, hospital consumables, healthcare products, diagnostic reagents, hearing aids, blood glucometer, digital BP monitor, air mattress, nebulizer na chingba singi oina New Year gi 20 to 25% discount pizari terms and conditions apply. Hena kupamarol gi damak contact tobirau 038520569092 amadi 7085776993 Ekhoigi email diagnoinst@gmail.com Khudong chaba si manghan biganu Diagnomed Instruments Healthcare System Break ki matungda mayamba mukahana taram noksari Uttar Pradesh ta chahi kulumdoi surabi nupi ama miyoi ani na farga namza namtheklaba matungda video namlaga social media da thagat kiba miyoi ani police na fare circle officer Haris Badoria na hai kibada nupi adugi mayamba na mahaki masa nupi bu faraga pangtha halaba matungda nupi oibegi ikai khumnaba manghan bire haina complaint torokpadagi thogdok aduda chenaba akip amasung sajib kawba miyoi ani fakibani medical examination tawbada ref ni khangba ngamkibaga loinana thogdok asi social media da thengnarakpadagi imung manunggi miyoina khangnarakibani hairi January 25 da pangthokani tawramba Tiruvarurgi by election commission na pangthoktana ba warep lawkhre Tamil Nadu gi chief electoral officer Saityabrata Sahuna by election asi tokpayana lairi haina phongdokre loinana by election pangthok na da ngakpigani pangthok na bagidamak Thokiba notice adu cancel Tokibaga loinana constituency gi returning officer na lorokba thabak khudimak null and void ni lauthokibani commission asina by election hek lauthokhibaga political parties karana by poll asina Gaza cyclone na sokhan khraba mafam singda relief work ta saye na bathokani haina yetuna lakhibani loisilakpada maru iba paw amuk kahanna Chief Minister N. Birena Star of India Yatra Bhen ngasi CM Secretary tagi lamthakre. Prime Minister Narendra Modi ki khungsat awang nongpok Bharat ki miyam da mai surambani haina hanagi Chief Minister o ibobina phongdokre. Amadi Revenue Minister Karam Syamna Mayang Langjing Taningi Khunja Singda Naune allotment Tauraba Patada Singda Zamabandi Yanthokre. Hoziki Wenadi Manipuri Pau Matang Sidaloizere Times of Manipur News Ming Tabi Punamaku Amukahana Kurumzeri.